Ngasi September kitang 19 ingsok 2023 yaifaraba sagol sa namit asida Sangai Express na fongliba maroiba pausing patukta na tahanjari. School sing Suti Thadoklabasu Maheiroisingna Khongjang Changsinkhre Security Force ki action da Maheiroisingna sokre. Achumba wayal fanghangani Chief Minister. Khoisaw naraba miyamna BJP Thawal ki sanglen may thakre. Curfew komthokloi. Zenemski MBBS Maheiroisingna wakat mipam phamki. Miyamna Imphal East SDPO gi gari mai thakre. Maheiroisingna rally chatkre. DC gi main gate thugaikre. Kaksingdasu Maheiroisingna wakat khongsa chatkre. Sahi nauriba Maheiroi ani hizam linthoingambe amadi fizam hemazatpu narco-terrorists na faraga minungsi yaudana hatkibagi mayokta Thawal District ki tongan maphamsingda nupi miyamna wakat miphamsing chathaki. Pau sandok na pizari. School sing Suti Thadoklabasu Maheiroisingna Khongjang Changsinkhre. Mangkiba Maheiroi ani hatlaba matung amadi Mamangi saktam sing photo viral oiraklaba matungda achumba wayal phanghallu haiba demanda ngarang Maheiroisingna akanba Khongjang changsilakpadagi ngasi government school Suti Thadoklabasu masing yamlaba Maheiroisingna Imphal East amadi Manipur gi tongan maphamsingda Khongjang Changsinkhre. Si Minister N. Birena athuba matamda chenaba miyoising fagatlaga logi oiba cherak phanghangani haina Maheiroisingda thajaba pirakpaga loinana ngarangdagi sangsilakpa Maheiroisinggi Khongjangda asok apan nanglabasing layengbagi daita laingakna logani amadi Maheiroisingda ka henba thabak chathakiba security personnel sing su yauna ngasi Jat Regiment ki kangbuna makhoida thabak sinadana Maheiroi fuba thodok ki matangda thigatlaga thabak laukhatkani haibagi thajabasu miyamda pikre. Manipur gi tongan maphamsingda Maheiroi ani hatkibagi achumba wayal phanghanaba amadi Manipur da santi puraknaba Maheiroising amadi miyamna wakat khongchatsing chatkibaga loinana wakat miphamsing phamki. Thawal dadi Maheiroisingna horokpa irangda BJP gi office ama may thakibaga loinana atopa office amana mang takhankhi. Security Force ki akanba action da Maheiroi Yangkhairom sokre. Imphal September 18. Government na school Suti Thadoklabasu Maheiroisingna ngasisu irang horokpadagi Security Force singna action tawbada Maheiroi Yangkhairom asok apan nangkre. Sahi asigi July 3 tagi thiba khangdana lakpa Maheiroi fizam hemazat amadi lenthoingambi hizamgi asiba haksangsing social media da thadorokpadagi ngarang Maheiroising amasung miyamna akanba Khongjang Changsinkhibagi matungda ngasisu Imphal gi mafam kayada Maheiroisingna akanba irang horokpadagi Security Force singna control tawnaba hotnabada tear gas cell sing amasung mock bomb sing kapada yamdrabada Maheiroi Yangkhairom sokibani. Panbayabadi ngarang Maheiroisingna akanba maongda irang horokpada ngasi amasung September tang 18 Manipurda lairiba school punamak Suti thadokibani. September 19 na masagi suti oibani. School Suti Thadoklabasu Maheiroisingna ngasi school uniform setuna lakibaga loinana mafam kayada amadi school singda wakat mifam amadi wakat khongchatsing chataraki. School uniform da lakiba Maheiroisingna tongan mafamsingda police ki personnel singna khamduna mayumda halannaba thabaksing laukhatna Maheiroisingna Imphal gi akoibada sangu punsilaba matung tongan ba maikaidagi Chief Minister Banglo tamna thomjinnaba horakhi. Singjamai maikairomda oikhiba phibamda ngasi ayuk pung 11 rom tabada pisum singa makha manakta leiba how grounda uniform set pa amadi setana lakpa Maheiroi 3,000 lom tinki. Masigi matung pung 12 makhairom tab Maheiroising aduna Chief Minister Banglo tamna haigalakhi. We want justice fizam hemazit amadi linthoingambi hizam hatpa miyoising athubada faduna ahak pasirak piu amadi Security Force na Maheiroisingda onsinduna ahenba thabak tawba yaningdi haiba kholausing lauduna Lakiba yamlaba Maheiroising adu Moirangkhom Krishna Premi Oil Pump Mayada Manipur Police IRB RAF amasung paramilitary forcing na
thattuna thamki maduda Maheiroising aduna makhoi Chief Minister unadana hanbasu yaroi haiduna mafam adudagi handana laikhibaga loinana tungda security forcing aduga ningai sangdanaba horokpaga loinana irang adu kankhalakpadagi security forcing aduna Maheiroising adu tankhainaba mock bomb amadi tear gas cell sing kapki security forcing gi action aduda mock bomb amadi tear gas cell singna panba yauna yamdrabada Maheiroi taraga taret choktuna Ras Medicity Advanced Hospital amadi Imphal gi tongan ba hospital singna pukhatuna laikanaki Maheiroising gi maikaidagi security forcing tamna nung langsilakpaga loinana nauri kapsilaki mafam aduda Imphal West SP Dr. Sarangthemi Ibomsa sulakpaga loinana protest tawriba Maheiroising adugi marakta Maheiroi kontrarom khangatuna nungthil pung anirom tabada Chief Minister Bangloda CM ga wari sananaba thajanki adum moinamak wari sanaba aduda nakal anigi marakta yanaba purakpa ngamdabadagi Maheiroising adu moirangkhomda makhata na Khongjang Changsinbaga loinana numidang hoiram faubada security forcing na tear gas amadi mock bomb sing kaptuna tankhaina buhotnaki athengba faubada thodok asida yamdrabada miyo yankhairom asok apan nangkhibaga loinana hospital singda laikananaba pukhatki nakal amaromda Danamanjuri University gi Maheiroising su Hamazit amadi linthoingam mihat yaningdaba phongdoktuna Chief Minister da memorandum bisin gani haina namit yungba aduaida kangla patlom da lakhi Police na thatpadagi nakal anigi marakta ningai sangdanaba thoki tungda Maheiroising adugi marakta mihut kunthra khangetlaga Chief Minister gi chamber da Chief Minister N Biren ga wari sananaba thajanki Chief Minister ga wari sanaruraba matungda Maheiroising mihut kunthra aduna point nipan yawba memorandum ama CM da pisilamle haina khanghanbaga loinana nakal anigi marakta wafam ahumda yanarakle haina thamki wari sanaruraba Maheiroising aduna yanakhiba wafamsing adu Hamazit amasung linthoingambi hatpada chenabasing fanaba athubada CBI gi matenga loinana hotnaba Maheiroising amadi protester singda police na ahenba thaong chatharaklabadi address tawnaba review tawba amadi Khongjang Changsinbada sokpa Maheiroising gi layengbada government na daita logani haiba wafamsing wafam ahum asida DMU gi Maheiroising ga government ka yanaba puraklabasu Hamazit amasung linthoingambi hatpa miyoising fagatri fawbadi DMU gi class boycott tawbaga loinana university asigi administrative block thingani hainasu nungthil pung marirom tabada thonglonsinki amaromda Maheiroi ani hatpada chenaba miyoising faraga serak pigadabani haina taksinduna Rajbaban gi maikai tamna thomjilekpa miyamna police na tankhaibi thodokta yamdrabada nupi macha ani sokle nungthil pung ahum ga minute kulom tabada beti lambitagi kangla langban gi nongchup thangba mapa phawraga makha maikaida Rajbaba lom tamna kholaw lawraga lakhiba miyam police na tear gas cell sing kaptuna tankhai miyam adugi maraktagi nupi macha ani sokpadagi anakpada leiwa hospital amada pukhatkre makhata na miyam adu police na uripok amadi sagolbal maikairomda takthoki madugi mamangda BT lambida miyam punduna achat awong sing thingki kangla lanban lom thangba maikaida CAPF ki kangbu sing amadi police na ngak senduna leiki miyam adu kihannaba tear gas cell sing kapnaba nongmai pairaga lakpa personnel ani BT lambida miyam ne yomsinduna kappa yaroi kapke hairagana Susanpurom da satlo haina lausinki miyam adugi maraktagi khoisaunaraba naha khrana tear gas adu munnabu honarakpada marapai sing amadi atai police personnel singna khamki ikan kanadana miyamna pamdaba thawong sing chatharakpadagi police officer amada amuk onsanki amasung maduda marapai singna khamki BT lambigi nongchup thangba maikairomdagi kangla tamna miyam adu kholaw lauduna lakpa aduna Rajbabal yausilakpada police na tear gas kaptuna tankhai khibani achumba wayal phangangeni Chief Minister Maheiroi ani tamthina hat khibagi thodokta akan mamoongda yaningdaba phongdokpuga loinana senaba miyoi sing faraga matik chaba serak pigani amadi achumba wayal phangangeni haina Chief Minister Nongthomam Birena phongdokre Imphal gi Bahuparada leiba mahaki official residence ta ngasi numidang pawgi mifam amada CMN Birena
ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯤꯍꯥꯠ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯃꯈꯜꯒꯤ ꯂꯤꯆꯠꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯃꯤꯍꯥꯠ ꯑꯁꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯐꯝ ꯊꯣꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯥꯡꯈꯤꯕꯒ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯖꯤꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯄꯥꯏꯈꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯇ꯭ꯔꯦꯀꯤꯡ ꯔꯦꯀꯣꯔꯗ ꯂꯩ꯫ ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯥꯒꯤ 29ꯗ ꯁ꯭ꯇꯦꯠꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯤꯒꯠꯅꯕ CBIꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯉꯁꯤꯃꯛ CBIꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯗꯥꯏꯔꯦꯛꯇꯔ ꯑꯖꯣꯏ ꯕꯇꯟꯒꯔꯅ ꯂꯨꯆꯤꯡꯕ DIG ꯑꯃ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 5ꯒꯤ ꯀꯥꯡꯕꯨ ꯑꯃ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯃꯗꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯍꯜꯂꯛꯄꯒ ꯑꯩꯒ ꯎꯅꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ CBIꯒꯤ ꯏꯟꯁꯄꯦꯛꯇꯔ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯁꯤ ꯌꯦꯡꯕꯤꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯌꯨ꯫ CSOꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅꯁꯨ ꯑꯃꯨꯛꯇꯪ ꯊꯥꯖꯕ ꯊꯝꯕꯤꯌꯨ꯫ ꯀꯥ ꯍꯦꯟꯅ ꯑꯃꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯁꯤꯟꯕꯤꯌꯨ꯫ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯑꯃꯗꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 3ꯇ ꯇꯥꯛꯌꯦꯜ ꯀꯣꯂꯣꯝ ꯂꯩꯀꯥꯏꯗꯒꯤ ꯍꯦꯃꯥꯖꯤꯠ ꯐꯤꯖꯝ ꯃꯁꯥꯒꯤ ꯆꯍꯤ 10 ꯑꯃꯁꯨꯡ ꯇꯦꯔꯥꯇꯣꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯍꯤꯖꯝ ꯂꯨꯋꯥꯡꯕꯤ ꯑꯦꯂꯥꯏꯁ ꯂꯤꯟꯊꯣꯏꯉꯝꯕꯤ ꯃꯁꯥꯒꯤ ꯆꯍꯤ 18 ꯄꯨꯟꯅ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯃꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯅꯨꯃꯤꯠ 42ꯅꯤꯒꯤ ꯃꯇꯨꯡꯗ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯍꯥꯠꯂꯝꯗꯥꯏ ꯑꯃꯗꯤ ꯍꯥꯠꯂꯕ ꯃꯇꯨꯡꯒꯤ ꯐꯣꯇꯣꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯆꯥꯏꯊꯣꯔꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯅꯔꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯈꯣꯏꯁꯥꯎꯅꯕ ꯑꯃꯗꯤ ꯄꯦꯟꯗꯕꯅ ꯍꯦꯟꯕꯗꯒꯤ ꯃꯤꯌꯥꯝꯅ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯂꯝꯕꯤꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯅꯠꯇ꯭ꯔꯒ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯖꯣꯟ ꯑꯣꯏꯕꯗꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯃꯤꯌꯥꯝ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯁꯣꯛꯄ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯕꯗ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤ ꯁꯤꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯃꯤꯌꯥꯝ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯤꯖꯤꯟꯅꯔꯝꯂꯒꯗꯤ ꯈꯥꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯁ꯭ꯇꯦꯠꯀꯤ ꯃꯦꯁꯤꯅꯔꯤ ꯑꯣꯏꯔꯕꯁꯨ ꯊꯤꯒꯠꯂꯒ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯒꯅꯨ ꯍꯥꯏꯕꯒꯤ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯃꯅꯤꯡꯇꯝꯅ ꯏꯍꯧ ꯍꯧꯖꯁꯅꯨ ꯇꯧꯕꯇꯕꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯇꯨꯡꯗ ꯑꯃꯗꯤ ꯅꯥꯀꯜꯗ ꯂꯦꯞꯂꯒ ꯅꯨꯡ ꯂꯪꯁꯤꯟꯕ ꯑꯃꯗꯤ ꯅꯥꯎꯔꯤ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏ ꯖꯥꯠ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯃꯣꯏꯔꯥꯡꯈꯣꯝꯗ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯃꯍꯩꯔꯣꯏꯁꯤꯡ ꯂꯝꯕꯤꯗ ꯎꯞꯁꯤꯜꯂꯒ ꯆꯩꯅ ꯐꯨꯕꯒꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯗꯨ ꯎꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯂꯒ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯔꯛꯅꯕ DGPꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯥꯔꯃꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯅꯨꯡꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯃꯤ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯤꯌꯥꯝ ꯂꯥꯛꯁꯤꯟꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯈꯤꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯁꯨ DGPꯒꯤ ꯔꯤꯄꯣꯔꯠꯇ ꯌꯥꯎꯔꯛꯂꯒꯅꯤ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ 18ꯗ CAPFꯀꯤ ꯀꯝꯄꯅꯤ 25 ꯃꯊꯧ ꯇꯧꯍꯜꯂꯤ꯫ ꯕꯦꯍꯤꯌꯥꯡ ꯑꯦꯔꯤꯌꯥꯗ ꯑꯍꯦꯟꯕ ꯀꯝꯄꯅꯤ 3 ꯊꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ CAPFꯀꯤ ꯑꯍꯦꯟꯕ ꯀꯝꯄꯅꯤ 2 ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯆꯤꯡꯗꯁꯨ ꯆꯞ ꯆꯥꯕ ꯂꯣ ꯑꯦꯟꯐꯣꯔꯁ ꯇꯧꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ BJP ꯊꯧꯕꯥꯜꯒꯤ ꯁꯪꯂꯦꯟ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯍꯩꯔꯣꯏ ꯍꯤꯖꯝ ꯂꯨꯋꯥꯡꯕꯤ ꯂꯤꯟꯊꯣꯏꯉꯝꯕꯤ ꯆꯅꯨ ꯑꯃꯁꯨꯡ ꯐꯤꯖꯝ ꯍꯦꯃꯥꯖꯤꯠꯀꯤ ꯃꯤꯍꯥꯠ ꯌꯥꯅꯤꯡꯗꯦ ꯆꯦꯟꯅꯕꯁꯤꯡ ꯂꯩꯉꯥꯛꯅ ꯐꯥꯔꯒ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯎ꯫ ꯊꯥ 5 ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯁꯦꯟꯇꯔꯗ ꯄꯥꯜꯂꯤꯕ BJPꯒꯤ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯦ ꯍꯥꯏꯗꯨꯅꯁꯨ ꯄꯦꯟꯅꯗ꯭ꯔꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯍꯥ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯈꯣꯡꯖꯣꯝꯗ ꯂꯩꯕ BJP ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯪꯂꯦꯟ ꯇꯨꯝꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄꯗ ꯃꯥꯏꯀꯩ 3 ꯂꯣꯝꯗꯒꯤ BJPꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯂꯒ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯣꯐꯤꯁ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯝꯕ BSFꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯃꯥꯏꯀꯩꯗꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯀꯥꯞꯈꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯄꯅ BSFꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯈꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯊꯣꯜ 2 ꯋꯥꯡꯕ BJPꯒꯤ ꯁꯪꯂꯦꯟ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯊꯨꯒꯥꯏꯕ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯒ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯀꯥꯁꯤꯡ ꯃꯩ ꯊꯥꯕꯒ ꯂꯣꯏꯅꯅ ꯁꯪꯂꯦꯟ ꯑꯗꯨ ꯂꯧꯕ ꯌꯥꯗꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ꯫ ꯖꯦꯅꯤꯝꯁꯀꯤ MBBS ꯃꯍꯩꯔꯣꯏꯁꯤꯡ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈꯤ꯫
Jawaharlal Nehru Institute of Medical Science Zenimski MBBS Maheiroisingnasu ngasi Porompata leiba Institute asigi complex ta haukiba July gi taruk-tagi thiba khangdana leirakhiba Maheiroi anibu mihathina hatkhibabu pendaba amasung yaningdaba phongdoktuna wakat mifam phamkhre. Maheiroisingna rally chatkre DC main gate thugaikre. Kuki terrorist singna tamthina hatfigre khangnaba hizam linthoingambi amadi fizam hemazet misigi justice puthou asiba haksang puthou mara leibasing faduna serak piu amadi Madam Sadana, Maheiroisingda, Mahitamba Thingjanba yaningde haina, Thobal District ki manung channa leiriba, Desam, MSF, KSA, Suk, M Siauna, Maheiroi Lup Taruk na senduna, Maheiroisingi oiba khongjat ama, Thobal DC tamna satuna, Maheiroisingna tongan ba demand sing DC da khangankre. Maheiroisingi khongjat adu Thobal Okramda leiba Waikhom Manigal College tagi hauraga Thobal Bazar fauduna DC Thobal tamna pendaba kholau kya lauduna zatki. Thobal gi akoibada leiriba Mairapai bi lup kaya su Maheiroisingi khongjat aduda yausilakpadagi pamdaba thodok kya thoktanaba District Police Thobal gi maikaidagi su ahenba section thorang kaya su lokhatki. Khongjang loisingi marakta leader sing khangatuna DC Thobal amadi SP Thobal ga unaduna Maheiroisingi demand khanghalamki. Ngasi khongjat aduda mari leinaba Maheiroi lup amagi Vice President Ravindrajit Ningombam amadi Desam Thobal gi General Secretary Incharge Dengku Thoksom anina phongdorokpada lengak na Maheiroi ani asigi langla langjin matam sana puthok ngamkhidaba asi pende pungne fugani pangi manungda laikhidraba Maheiroi ani gi haksang puthok piu corona na maram oiduna matam kuina lairik tamba phanglaktraba Maheiroi sing amuk hana leibaki irang asina maram oiraga lengak na tatane school college thingjin biba asi Maheiroi sing na yaba ngamloi haina su phongdoki. Kaksing dasu Maheiroi sing na wakat khongchat chatkre. Kaksing District Laiba, Manipur gi Maheiroising Lup Taruk, MSF, Desam, KSA, Suk, AMS yauna atopa Maheiroi Lup amaga, loinana, punna senduna, Maheiroi anibu, kuki militant sing na menungsi laitana orpi naibiraga, tamthina hat pikibagi, mayokta Kaksing District ki headquarter da Maheiroisingi yaningdaba khongjat ama chatuna Deputy Commissioner Kaksingi Khuthangda India ki Prime Minister da wakat cherol ama pisinkre. Kaksing sumak lekai dagi hauduna Kaksing kaithel fauraga Kaksing Police Station mapa fauba chatkhiba ngasigi Maheiroisingi wakat khongjat adubu saugatuna langsai thauna Kaksingi thomisingna Maheiroisingi mangjil thaduna khongjat adu saruk yakhi. Miyamna Imphal East SDPO gi gari mai thakre. Ngasi numidang Manipur da santi puraknaba thabak sing laukhatlu amadi Maheiroi ani hatpada chenaba sing phaduna serak pigadabani haina taksinduna Singjamai High School area da sangsilakpa Khongjangda BJP gi Sarda gi mayum amasung Singjamai Assembly Constituency gi MLA Y Khemsan gi mayumda Miyamna thomjilakpa marakta Imphal East District Police ki SDPO gi gari miyamna mai thakre. Ngasi numit yungba matungda Singjamaidagi Moirangkhom phawbada akanba irang leibaga loinana security force amasung Maheiroising amasung miyamgi marakta akanba maongda muknakhibaga loinana Khongjang changsinliba singgi marakta asok apan yawkhrabasu ngasi numidang athengma phawba irang hauduna leikhi. Irang marakta Imphal East SDPO gi gari miyamna mai thakibani. Yamlaba miyamna BJP President Sardagi Brahmapur Aribam Laikai da Leiba Mayumda Thomzilaki Matam Aduda Imphal East District ki Police SDPO na luchingba team laktuna Sardabu maphamdudagi lauthokuna pukhi. Adum oinamak SDPO gi gari di miyam aduna puthokraga Moirangkhom thongwangmada mai thakhi. Ngasigidamakti Sangai Express ki maruiba pausing pathokuna tahanjaba loisinjare. Hayengi pau tabinabgidamakta channel asibu like comment share amadi subscribe tawbiramo.